mayam bukhrum zari impact TV ki Manung Hutna miyang tabi puno po aham rataram oksari loden na ngasi akoina Manung Hutna ki topic asi ngarang lauthokiba humpu humdoi suba National Film Award ta Manipur ki mai palak laba akoi best Manipur feature film ki director eba mai paksna horongbom mahaki feature film asna aibusu yahun biyu haiba film duda mahaksina akoi Manipur ki oina best feature film ki mana phangbi rakhibini aduga mina longjam sina akoi best social film akoi award phangakibani documentary film ni aduga auto driver habani aduga loina Megachandra kongbom su Manipur gi oina best film critic ki mana ngarang lauthokibisa yauki yamna laibuk phaba tanzani ngasi impact tv na Manung Hutna gi ani suba studio da akhogi haiba yam saknarba director ani siga unajabigi tanza amalu jabsi tasinama akhogi laibuk yam phabani loina ahmada horongbom my paksna director aibusu yohombi butaram oksari amsung welcome to Manung Hutna aduga aigi hek writer leba mina longjam akhoi director auto driver documentary film yamna asala iba adumba akhogi director si taram oksari loina welcome to Manung Hutna ahan mungtada my paksna dagi khajning si aibusu yohombi habs akoi little bit ti akoi synopsis komba idea kitang di phangja bahore akoi physically challenge soba mi khakna magi school du da yamna chauna akoi winning team am khakta mana super role lokhebni ado masi tasinama idea yam lem gadau di male masi akoi national akoi film award ga khanbir isi tasinama atham le male nungi idea se kaino aduga mast pidi special message se kari haijage aina masigi film si true story da dramatize tawbane disable angang ama khakta mana football sana ningba haitare mai asing real life tu oiba adu ngasai gi miobi gi samaj da leriba miobi normal physical ma'am sin di discriminate tawi adu hai chin di discriminate tawi yade adu puning di dum discriminate tawi madu aina masi akhoi school lamta di punna tamina ba yaraga class amte punna yomini yaraga why kedo bagi damakta football sana badadi kedo mabu kedo bagi inthoktoino lo haiba simina semani adugumba lo haiba chatna adugumba lo haiba simina semani na adugumba chatna ba yaba lo ma semje makhoi yohonna ba pulap sana mina ba adugumba ya khaidok khotok tokda ba haibige adugumba wakalonda ina haiba sida aina ngasagi art punung siruba amana aina masida aigi oiba tobungamba aigi ithowdang haitari posi mangonda ina mateng pangjabani film masina film gi kenodagi space tagi aduga pijani ba commitment su hariba aina ngasagi karigu matablebi kibikta ikoina miyobi kuding chapmana khamgadabani mana sonai bani aduni have discriminate tawroidabani sengna aikoina mapan thongdana ta inner yauna aikoina support tawgadabani ado anobo loma senggadabani makhuisu chamana normal physical ga work to minagadabani akoi normal physical obidigi hen baju makoi da magun myam quality leiri mase akoi matam legi support tawgadabani habesigi thabak sida aina masi film je aina theme sida aina subject oina aina namjagi bani my paksna gi si yam sunungai habsigi yam reality the base tawbuni adu film gi forum amada medium amagi through da harbisi social awareness pi na bagi tamta akoi thawa yauna hotna bi budu masi award su phangam ni na ta sengna mahi yal habna lowdi yare tobudu khangjani wakhang amna physically challenge ki oina tongan ba ngasi bawda school amadi thambadi nataba blind gumbadi tongana thamba mahi masingdadi punna dum tamhanba adubu ngasi akoi paralympics kaina akoi soinai ba singsigi oina tawi yes yaningmam su yaujai differently able person na have gi pot laide normal person amadi hema sawe adubu punna yengo tamda akoi holistic view mo yengo tamda matam punna makta akoi physically challenge oibamga challenge oido mi maga ani sanam tamda challenge na dum hengani wakhlun si da thambibra natraga challenge oido basne hena better opportunity leina yabining kainoni masi yamna question se yabaje adu kainoni physical ina thamjani is the physical challenge oiba ga physical challenge oido ani thingana the challenge oido ni entabani adu but aina khanjani akoina suppose physical normal oibasina tawangam taba physical disabilities oibasina tawai hen baju lai ajariba adu ma samana confidence orga waktu da ai ngamani na confidence oi targa di ma do hiram du da any hiram du da ma pusan badar ka lai sine na hajaningi si mar suppose football sana ba hire ma chap chana adum mayang chap mana na mai cruise to pairaga adu ma dum yohon da kai play sini to ningsang mong khang lei 2013 da FIFA da Australia ma sani maming di kaure ma je hana normal person mo erame ma je bone cancer oibadagi ma je makhong je kaktat kharabadagi ma je disable oigre और मधु FIFA ना 2013 दी मा football दा पांता मधु यारे हाई बेगी कहीं नो मा पी करे अब
ꯄꯨꯊꯣꯛ ꯁꯥꯖꯤꯟꯗ ꯑꯗꯣ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯃꯆꯥꯅꯤ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯑꯩꯅ ꯃꯦꯒꯥꯖꯤꯟ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗꯩ ꯊꯦꯡꯅꯖꯈꯤ ꯇꯁꯦꯡꯕꯗꯤ ꯃꯥꯏꯄꯥꯛꯁꯅꯥꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯗꯤꯁꯦꯕꯜ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯀꯃꯤꯠꯃꯦꯟꯗꯨꯅ ꯌꯥꯝ ꯂꯩꯔꯒꯗꯤ ꯋꯤꯜꯗꯨ ꯌꯥꯝ ꯂꯩꯔꯒꯗꯤ ꯅꯣꯔꯃꯦꯜ ꯄꯥꯔꯁꯟꯗꯒꯤ ꯑꯍꯦꯟꯕ ꯃꯌꯥꯝ ꯂꯩ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯕ꯭ꯔꯤꯇꯤꯁ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯆꯦꯅꯦꯜꯗ ꯏꯔꯣꯏꯈꯤꯕ ꯌꯥꯝꯅ ꯁꯥꯡꯕ ꯂꯣꯡꯒꯦꯁ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔꯗ ꯂꯣꯏꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯅꯥꯏꯕ ꯃꯈꯣꯡ ꯌꯥꯎꯗꯕ ꯅꯤꯄꯥ ꯑꯃꯅ ꯂꯣꯏꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩ ꯂꯥꯏꯛꯋꯥꯏꯁ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯗꯤꯁꯦꯕꯜ ꯑꯣꯏꯕ ꯃꯌꯥꯝ ꯈꯛꯅ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯆꯪ ꯊꯣꯛꯄ ꯃꯥꯒꯤ ꯇꯥꯡꯀꯛ ꯑꯃꯈꯛ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯧꯕ ꯉꯝꯕꯒꯤ ꯄꯣꯖꯤꯁꯟ ꯑꯣꯀꯨꯄꯥꯏ ꯇꯧꯕꯁꯤꯡ ꯑꯁꯤ ꯐꯥꯎꯗ ꯑꯇꯣꯞꯄ ꯗꯤꯁꯦꯕꯜ ꯅꯠꯇꯕ ꯅꯣꯔꯃꯦꯜ ꯄꯥꯔꯁꯟꯅ ꯂꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯈꯛ ꯂꯩꯔꯤ ꯃꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯐꯣꯀꯁ ꯑꯣꯏꯔꯒ ꯃꯥꯏꯄꯥꯛ ꯁꯅꯥꯒꯤꯁꯦ ꯐꯣꯀꯁ ꯇꯧꯕꯅꯤ ꯃꯁꯤ ꯏꯟꯀꯔꯦꯖ ꯇꯧꯕꯅꯤ ꯃꯈꯣꯏꯕꯨ ꯏꯝꯄꯣꯔꯠ ꯇꯧꯕꯅꯤ ꯂꯧꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯏꯄꯥꯛ ꯁꯅꯥꯅ ꯄꯨꯊꯣꯛꯄꯤꯕ ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯤ ꯇꯁꯦꯡꯅꯃꯛ ꯑꯥꯔꯊ ꯂꯩꯕ ꯀꯩꯅꯣꯅꯦ ꯑꯃꯨꯛ ꯂꯧꯖꯩ ꯃꯤꯅꯥꯗꯒꯤ ꯑꯃ ꯂꯥꯛꯆꯔꯤꯁꯤ ꯃꯤꯅꯥꯁꯨ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯐꯤꯂꯝ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯗꯣꯀꯨꯃꯦꯟꯇꯔꯤ ꯁꯦꯝꯕ ꯍꯥꯏꯁꯤꯕꯨ ꯌꯥꯝꯅ ꯂꯨꯏ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯁꯦꯝꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜꯂꯤ ꯄꯥꯔꯁꯟ ꯑꯃꯅ ꯍꯦꯛꯇ ꯁꯦꯝꯕ ꯉꯝꯗꯦ ꯃꯁꯤ ꯑꯥꯔꯊ ꯌꯥꯝ ꯂꯩꯕ ꯔꯤꯌꯦꯂꯤꯁꯇꯤꯛꯇ ꯂꯥꯛꯄ ꯄꯦꯔꯦꯂꯦꯜꯒꯨꯝꯕ ꯑꯣꯏꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯥꯏꯄꯥꯛ ꯁꯅꯥꯅ ꯍꯥꯏꯕꯤꯒꯨꯝꯕ ꯑꯗꯨꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯒꯤꯁꯤꯁꯨ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯥꯖꯈꯤꯕ ꯈꯪꯖꯈꯤꯕ ꯑꯃꯈꯛꯇꯤ ꯂꯩꯔꯦ ꯃꯗꯨꯗ ꯕꯦꯁ ꯇꯧꯗꯅ ꯔꯤꯌꯦꯂꯤꯇꯤꯗ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯇꯁꯦꯡꯅꯃꯛ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯜ ꯗꯣꯃꯤꯅꯦꯇꯦꯠ ꯁꯣꯁꯥꯏꯇꯤꯗ ꯌꯥꯝꯅ ꯏꯝꯐꯥꯜꯒꯨꯝꯕ ꯁꯣꯍꯔ ꯑꯃꯈꯛꯇ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥ ꯑꯅꯤ ꯌꯣꯛꯅꯕ ꯀꯥꯟꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁ ꯇꯧꯔꯤꯕ ꯑꯋꯥꯕ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯄꯣꯠꯁꯦ ꯔꯤꯌꯦꯂꯤꯇꯤꯗ ꯕꯦꯁ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯩꯅꯣ ꯃꯁꯤꯗ ꯈꯨꯠ ꯊꯥꯕꯤꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯕꯥꯇꯣꯟ ꯇꯧꯕꯤꯔꯛꯇꯨꯅ ꯑꯁꯤꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯣꯏꯁꯟꯁꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯍꯥꯏꯇꯥꯔꯦ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯁꯤ ꯐꯤꯛꯁꯟ ꯅꯠꯇꯦ ꯅꯟ ꯐꯤꯛꯁꯟꯗ ꯕꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤꯅꯤ ꯑꯗꯨꯒ ꯁꯤꯗ ꯎꯠꯂꯤꯁꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤꯅ ꯑꯣꯇꯣ ꯊꯧꯔꯒ ꯃꯥꯒꯤ ꯍꯤꯡꯕꯒꯤ ꯂꯥꯟꯐꯝꯗ ꯆꯪꯉꯛꯄ ꯍꯥꯏꯕꯗꯤ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯕꯗ ꯅꯨꯄꯤꯅ ꯑꯣꯇꯣ ꯊꯧꯋꯦ ꯍꯥꯏꯕꯩ ꯈꯛꯇꯪ ꯅꯠꯇꯕꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯀꯟꯐ꯭ꯂꯤꯛ ꯂꯩꯕ ꯏꯝꯐꯥꯜ ꯍꯥꯏꯗꯤ ꯗꯤꯁꯇꯔꯕ ꯅꯣꯡ ꯀꯥꯟꯗꯅ ꯑꯗꯨꯝ ꯕꯟ ꯇꯧꯔ ꯂꯩꯕꯁꯤ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯈꯪꯍꯧꯗꯅ ꯄꯣꯛꯈꯥꯏꯕ ꯅꯨꯄꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯀꯃꯥꯏꯅ ꯊꯧꯅꯥ ꯎꯠꯂꯒ ꯀꯃꯥꯏꯅ ꯁꯤꯗ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯀꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯄꯣꯔꯇ꯭ꯔꯦ ꯇꯧꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯒ ꯁꯤꯁꯤ ꯑꯩꯅ ꯐꯤꯛꯁꯟꯗꯗꯤ ꯁꯥꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗꯨ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤꯗ ꯈꯇꯪ ꯃꯃꯤ ꯇꯥꯕ ꯉꯝꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯂꯥꯏꯐꯁꯤꯗ ꯆꯪꯁꯤꯜꯂꯒ ꯑꯩ ꯊꯤꯖꯤꯟꯕ ꯍꯧꯈꯤꯕꯅꯤ ꯇꯁꯦꯡꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅ ꯉꯁꯤ ꯎꯅꯖꯔꯤꯕ ꯑꯅꯤꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯗ ꯕꯦꯁ ꯉꯥꯛꯇ ꯇꯧꯕ ꯑꯗꯨꯅ ꯔꯤꯌꯦꯂꯤꯇꯤ ꯁ꯭ꯄꯤꯛꯁ ꯏꯟ ꯚꯣꯂ꯭ꯌꯨꯝꯁ ꯍꯥꯏꯕꯒꯤ Yeah. ꯄꯣꯠꯇꯨꯗ ꯔꯤꯌꯦꯂꯤꯇꯤ ꯕꯥꯏꯠꯁ ꯍꯥꯏꯕꯗꯧꯅ ꯇꯁꯦꯡꯅꯕ ꯑꯅꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯊꯩꯕ ꯌꯥꯗꯕ ꯄꯣꯠꯁꯛꯇꯨꯅ ꯅꯦꯁꯅꯦꯜ ꯐꯤꯜꯝ ꯑꯦꯋꯥꯔꯗꯇ ꯍꯥꯏꯔꯤꯕ ꯐꯤꯆꯔ ꯐꯤꯜꯝ ꯑꯃꯁꯨꯡ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯜꯝꯒꯤ ꯁꯣꯁꯤꯌꯦꯜ ꯑꯩꯈꯣꯏ ꯐꯤꯜꯝꯁꯤꯗ ꯈꯜꯂꯛꯄꯅꯦꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯦꯗꯥꯝ ꯂꯝꯖꯝ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯂꯝꯁꯤꯗ ꯑꯣꯔ ꯗꯣꯀꯨꯃꯦꯟꯇꯔꯤꯒꯤ ꯐꯤꯜꯝꯁꯤꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯈꯣꯡꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯣ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯏꯃꯥꯖꯤꯅꯦꯇꯤቭ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯎꯕ ꯄꯣꯠ ꯑꯃꯁꯦ ꯍꯦꯛꯇ ꯃꯨꯟꯅ ꯌꯦꯡꯕꯅꯤ ꯈꯪꯗꯦ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯍꯦꯛꯇ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯋꯥꯕ ꯑꯃ ꯎꯔꯁꯨ ꯑꯩꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯅ ꯍꯦꯛꯇ ꯐꯥꯎꯅꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯅꯣꯡꯃ ꯄꯥꯡꯒꯩꯗ ꯍꯥꯏꯕꯗꯤ ꯕꯖꯥꯔꯗ ꯑꯗꯨꯝ ꯀꯩꯅꯣ ꯍꯤꯟꯖꯥꯡ ꯂꯩꯕ ꯆꯠꯄꯁꯤꯗ ꯑꯩꯅ ꯅꯣꯡꯃ ꯎꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯂꯥꯏꯕꯤꯃꯛꯅꯦꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨ ꯃꯇꯝꯗꯀꯣ ꯑꯗꯣ ꯃꯥꯏ ꯑꯣꯇꯣ ꯃꯔꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯇꯨꯄꯤ ꯎꯞꯄꯒ ꯍꯥꯏꯐꯦꯠ ꯎꯕ ꯑꯗꯣ ꯑꯩꯅ ꯃꯥꯁꯦ ꯑꯣꯇೋ ꯗ꯭ꯔꯥꯏꯚꯔꯅꯦꯗꯤ ꯁꯨꯡꯈꯟ ꯈꯜꯂꯨꯗꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯇꯥꯡꯅꯀꯣ ꯑꯗꯣ ꯑꯩꯅ ꯈꯜꯂꯦ ꯑꯍꯥꯟꯕꯗ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯅ ꯁꯦꯠꯂꯦ ꯀꯔꯤꯕꯨ ꯑꯣꯏꯖꯥꯠꯅꯣ ꯂꯦꯕꯔꯕꯨ ꯑꯣꯏꯖꯥꯔꯥ ꯀꯔꯤꯕꯨ ꯑꯣꯏꯖꯥꯔꯥ ꯁꯨꯝ ꯃꯥꯒꯤ ꯈꯨꯁꯦꯠ ꯂꯥꯛꯁꯦꯠꯇꯣ ꯑꯩꯅ ꯁꯨꯝ ꯉꯥꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯣꯇꯣ ꯃꯌꯥꯝꯗꯨꯗ ꯀꯣꯏꯁꯜꯂꯝꯕ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝꯗꯣ ꯑꯣꯇꯣꯗ ꯂꯣꯏ ꯇꯣꯡꯈꯠꯂꯒ ꯃꯥꯅ ꯑꯣꯏꯅ ꯊꯧꯔꯒ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤꯁꯦ ꯑꯣꯇꯣꯁꯦ ꯑꯗ ꯃꯁꯤꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯍꯧꯔꯦ ꯑꯩꯉꯣꯟꯗ ꯃꯁꯤꯗꯤ ꯁꯥꯎꯠ ꯏꯟꯗꯤꯌꯥꯅꯤ ꯈꯪꯗꯦ ꯅꯣꯔꯠ ꯏꯟꯗꯤꯌꯥꯅꯤ ꯈꯪꯗꯦ ꯃꯨꯝꯕꯥꯏꯅꯤ ꯈꯪꯗे ꯀꯦꯔꯂꯥꯅꯤ ꯈꯪꯗꯦ ꯃꯌꯥꯝ ꯅꯨꯄꯤꯅ ꯇꯧꯕ ꯌꯥꯕ ꯐꯦꯠ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯃꯣꯏ ꯇ꯭ꯔꯛ ꯊꯧꯕꯅꯤ ꯈꯪꯗꯦ ꯇꯦꯛꯁꯤ ꯊꯧꯕꯅꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯣꯇꯣ ꯊꯧꯕ ꯅꯨꯄꯤꯁꯦ ꯂꯩꯔꯖꯥꯠꯅꯤꯀꯣꯅ ꯑꯩꯅ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯖꯩꯌꯦ ꯑꯗꯨꯀꯥꯟꯗꯨꯗ ꯊꯦꯡꯅꯔꯒ ꯑꯩꯁꯦ ꯃꯥꯏ ꯃꯇꯥꯡꯗ ꯍꯪꯕ ꯍꯧꯖꯔꯛꯈꯤꯕꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯁꯨꯃꯥꯏꯅ ꯂꯥꯏꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯁꯨꯃꯥꯏꯅ ꯄꯥꯡꯒꯩꯗ ꯑꯗꯒꯤ ꯑꯩꯅ ꯊꯦꯡꯅꯖꯕꯗ ꯑꯗꯨ ꯃꯇꯝꯗ ꯑꯣꯜꯔꯦꯗꯤ ꯈꯕꯔ ꯈꯔꯗꯁꯨ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜ ꯂꯩꯔꯝꯃꯦ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯔꯦ ꯋꯨꯃꯦꯟ ꯐꯥꯏꯇꯤꯡ ꯑꯒꯦꯟꯁ ꯑꯣꯜ ꯑꯣꯠꯁꯅ ꯃꯌꯥꯝ ꯑꯥꯔꯇꯤꯀꯜ ꯊꯦꯡꯅꯔꯦ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯅ ꯍꯧꯖꯔꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯗꯣ ꯀꯩꯅꯣꯁꯦ ꯀꯩꯅꯣꯁꯤ ꯃꯤꯅꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯩꯅꯣꯁꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯦꯂꯦꯟꯇꯨꯅꯔꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯐꯤꯜꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯒꯤ ꯂꯥꯏꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯨꯝꯕ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯆꯠꯂꯨꯕ ꯀꯩꯅꯣꯒꯨꯝꯕ ꯂꯣꯏꯅꯔꯛꯄꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯃꯥꯅꯦ ꯑꯩ ꯏꯁꯥꯃꯛꯁꯦ ꯑꯩ ꯀꯩꯅꯣꯅꯦ ꯑꯦꯝ ꯑꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯖꯔꯛꯑꯦ ꯃꯗ꯭ꯔꯥꯁ ꯈ꯭ꯔꯤꯁꯇꯟ ꯀꯣꯂꯦꯖꯇ ꯑꯩꯁꯦ ꯑꯥꯎꯠꯁ꯭ꯇꯦꯟꯗꯤꯡ ꯒ꯭ꯔꯦꯗ ꯐꯪꯉꯦ ꯑꯩꯒꯤ ꯃꯇꯝꯗ 2007ꯗ ꯄꯥꯁ ꯑꯥꯎꯠ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯁ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯝꯃꯛꯄꯗ ꯑꯗꯨꯝ ꯐꯤꯜꯝ ꯁ꯭ꯇꯗꯤꯁ ꯍꯥꯏꯔꯒ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯝ ꯁꯕꯖꯦꯛ ꯑꯃ ꯌꯥꯎꯋꯦ
ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯈꯟ ꯀꯌꯥꯒꯤ ꯂꯩꯗꯅ ꯂꯦꯁꯟ ꯇꯝꯃꯦ ꯁꯤꯗ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯜꯝ ꯅꯝꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯅꯤꯌꯣ ꯔꯤꯌꯦꯂꯤꯖꯝꯒꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦ ꯂꯨꯃꯤꯌꯁ ꯕ꯭ꯔꯗꯔꯁꯀꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦ ꯃꯌꯥꯝ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯤꯜꯝ ꯃꯦꯀꯤꯡ ꯃꯌꯥꯝ ꯇꯝꯃꯛꯑꯦ ꯑꯗꯒꯤ ꯍꯦꯟꯁ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔꯁꯨ ꯇꯝꯃꯛꯑꯦ ꯑꯗꯨꯗꯒꯤꯁꯨ ꯑꯩꯅ ꯈꯟꯖꯩꯌꯦ ꯐꯤꯛꯁꯅꯦꯜ ꯐꯤꯜꯝꯕꯨꯗꯤ ꯍꯦꯟꯅ ꯑꯩ ꯅꯟ ꯐꯤꯛꯁꯅꯦꯜ ꯔꯣꯝꯗ ꯍꯦꯟꯅ ꯆꯪꯖꯅꯤꯡꯉꯦ ꯀꯩꯒꯤꯅꯣꯗ ꯅꯟ ꯐꯤꯛꯁꯅꯦꯜꯁꯤꯅ ꯍꯦꯟꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏ ꯍꯥꯏꯅꯕ ꯂꯩꯀꯣ ꯏꯠꯁ ꯗꯣꯀꯨꯃꯦꯟꯇꯔꯤ ꯏꯁ ꯃꯣꯔ ꯂꯥꯏꯛ ꯔꯤꯌꯦꯂꯤꯇꯤ ꯋꯤꯠ ꯂꯤꯇꯜ ꯗ꯭ꯔꯥꯃꯥꯅ ꯍꯥꯏꯅꯩꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯃꯤꯅꯥꯒꯤ ꯇꯁꯦꯡꯅ ꯃꯥꯅ ꯇꯝꯃꯤꯕ MA ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯐꯤꯜꯝꯁꯨ ꯌꯥꯎꯕ ꯑꯗꯨꯒ ꯅꯤꯌꯣ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯖꯝ ꯍꯥꯏꯗꯤ ꯗꯤꯐ꯭ꯔꯦꯟ ꯇꯣꯄꯤꯛꯁ ꯃꯥꯂꯦꯝꯗ ꯂꯩꯕ ꯔꯤꯌꯦꯂꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯤꯗ ꯕꯦꯁ ꯇꯧꯕ ꯀꯣꯛꯇꯁꯨ ꯌꯥꯝꯅ ꯊꯥꯗꯕ ꯑꯗꯨꯒ ꯃꯁꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯇꯦꯂꯦꯟꯁꯨ ꯂꯩꯕ ꯑꯗꯨꯅ ꯀꯤꯟ ꯁ꯭ꯄꯦꯛꯇꯦꯇꯔ ꯑꯃꯁꯨꯡ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯔꯀꯥꯟꯗ ꯂꯥꯏꯕꯤ ꯍꯥꯏꯔꯤꯕ ꯋꯤꯃꯦꯟ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤ ꯎꯈꯤꯕ ꯀꯥꯟꯗꯨꯗ ꯊꯃꯣꯏꯗ ꯏꯊꯤꯟ ꯄꯤꯈꯤꯕꯗꯨꯅ ꯉꯁꯥꯏꯒꯤ ꯃꯍꯩꯗꯨꯅꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅꯦ ꯄꯥꯝꯖꯕꯗꯨꯅꯦ ꯑꯍꯨꯝ ꯄꯨꯜꯂꯒ ꯄꯨꯊꯣꯔꯛꯄ ꯀꯥꯟꯁꯤꯗ ꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯤ ꯐꯪꯉꯤꯕ ꯄꯣꯠꯁꯛꯁꯤꯅ ꯇꯁꯦꯡꯅ ꯑꯍꯨꯝꯁꯦ ꯐꯖꯅ ꯀꯝꯕꯥꯏꯟ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯂꯛꯄꯅꯦ ꯈꯟꯖꯩ ꯂꯥꯏꯛꯋꯥꯏꯁ ꯍꯧꯔꯣꯡꯕꯝ ꯃꯥꯏ ꯄꯥꯛꯁꯅꯥꯁꯨ ꯁꯨꯝ ꯈꯪꯖꯅꯤꯡꯉꯤꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯈꯪꯕꯗꯕꯨ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯠꯂꯨꯕꯅꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯔꯣꯡꯕꯝꯁꯤ ꯇꯁꯦꯡꯅꯃꯛ ꯍꯟꯗꯛꯀꯤ ꯄꯣꯠ ꯐꯪꯉꯤꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯜꯁꯇꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯦꯆꯤꯞꯃꯦꯟꯁꯤ ꯍꯦꯛꯇ ꯃꯤꯟ ꯑꯦꯆꯤꯞꯃꯦꯟꯅ ꯂꯧꯕ ꯌꯥꯗꯦ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯀꯥꯏꯅ ꯐꯪꯕꯁꯤ ꯌꯥꯝ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯐꯤल्मꯗ ꯈꯣꯡꯗꯥꯕꯤꯔꯛꯄꯅꯣ ꯀꯃꯥꯏꯅ ꯀꯅꯥꯅ ꯏꯟꯁꯄꯤꯌꯔ ꯇꯧꯈꯤ ꯑꯣ ꯑꯩ ꯇꯦꯟꯇꯛꯅ ꯑꯩ ꯇꯁꯦꯡꯅ ꯑꯩꯁꯤ ꯑꯍꯥꯟꯕꯗ ꯑꯩ ꯊꯤꯌꯦꯇꯔꯗꯒꯤ ꯍꯧꯔꯛꯄꯅꯦ ꯊꯤꯌꯦꯇꯔꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯗ꯭ꯔꯃꯥ ꯆꯠꯀꯦ ꯇꯧꯕꯅꯦ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯗ꯭ꯔꯃꯥ ꯆꯠꯀꯦꯁꯤ ꯈꯜꯂꯝꯕꯗꯒꯤ ꯑꯩꯅ ꯇꯧꯊꯣꯛꯑꯒ ꯑꯩꯅ ꯖꯣꯇꯤ ꯆꯤꯇ꯭ꯔꯕꯣꯔ ꯐꯤꯂꯝ ꯑꯦꯟ ꯇꯦꯂꯤꯚꯤꯖꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗ ꯑꯩ ꯆꯠꯄꯅꯦ FTI ꯂꯣꯏꯔꯦ ꯖꯣꯇꯤ ꯆꯤꯇ꯭ꯔꯕꯣꯔ ꯒꯨꯋꯥꯍꯥꯇꯤꯁꯤꯗ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯤꯂꯝꯁꯤ ꯇꯝꯃꯦ 3 years ꯗꯤꯄ꯭ꯂꯣꯃꯥ ꯑꯁꯤ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯑꯩꯅ ꯈꯜꯂꯦ ꯑꯐꯕ ꯐꯤꯂꯝ ꯇꯧ ꯇꯥꯔꯒꯗꯤ ꯑꯩ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯗꯨ ꯑꯗꯥ ꯑꯗꯨꯗꯤ ꯏꯗꯤꯇꯤꯡꯒꯤ VFXꯒꯤ ꯀꯩ ꯃꯌꯥꯝ ꯑꯁ ꯃꯁꯤꯗꯤ ꯖꯁ ꯒ꯭ꯂꯦꯃꯔꯅꯤ ꯏꯛꯅꯤꯛꯃꯥꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯏ ꯑꯐꯕ ꯐꯤꯂꯝ ꯄꯨꯊꯣꯛꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯀꯜꯆꯔ ꯈꯪꯗꯕ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯩꯅ ꯀꯜꯆꯔꯁꯦ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯈꯥ ꯇꯥꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯊꯣꯛꯂꯒ MA ꯑꯃꯨꯛ ꯇꯝꯃꯤ MA ꯂꯤꯇꯔꯦꯆꯔ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯝ MA ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯦ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯩꯅ ꯑꯐꯕ ꯐꯤꯂꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯦꯁ ꯏꯗꯨꯀꯦꯁꯟ ꯆꯪꯉꯦ ꯑꯩ ꯀꯜꯆꯔ ꯅꯩꯅꯕ ꯆꯪꯉꯦ ꯁꯄꯣꯁ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯅ ꯁꯄꯣꯁ ꯑꯩ ꯕꯦꯡꯒꯣꯂꯤ ꯐꯤꯂꯝ ꯑꯃ ꯀꯥꯞꯇꯣꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯄꯨꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯔꯒ ꯀꯥꯞꯄꯗꯤ ꯌꯥꯅꯤ ꯃꯄꯥꯜꯒꯤ ꯃꯀꯨ ꯑꯣꯏꯅ ꯑꯗꯨ ꯕꯦꯡꯒꯣꯂꯤ ꯀꯜꯆꯔꯗ ꯑꯩ ꯅꯩꯅꯍꯧꯗ꯭ꯔꯒꯗꯤ ꯑꯩ ꯐꯤꯂꯝ ꯐꯦꯜ ꯑꯣꯏꯅꯦꯕ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯕꯦꯡꯒꯣꯂꯤ ꯀꯜꯆꯔꯗꯤ ꯔꯤꯁꯥꯔꯆ ꯋꯥꯔꯒ ꯈꯪꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯅ ꯑꯦꯅꯤ ꯑꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯑꯐꯕ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯟ ꯑꯩꯈꯣꯏ ꯏꯅꯥꯠꯁꯦ ꯃꯨꯟꯅ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯈꯟꯕꯗꯒꯤ ꯑꯩꯅ MA ꯑꯃꯨꯛ ꯇꯝꯁꯤꯟꯕꯅꯦ ꯑꯩ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗꯩ ꯂꯣꯏꯔꯒ ꯁꯤꯅꯦ ꯑꯩꯒꯤ ꯍꯧꯖꯤꯛ MA ꯃꯅꯤꯄꯨꯔꯤ MA ꯃꯅꯤꯄꯨꯔꯤꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔ ꯂꯧꯕꯁꯤꯃꯛꯇꯕꯨ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯌꯥꯝꯅ ꯗꯤꯞ ꯁ꯭ꯇꯗꯤ ꯇꯧꯕ ꯈꯪꯍꯟꯕ ꯑꯃꯁꯨꯡ ꯔꯤꯌꯦꯂꯤꯇꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯛꯄꯅꯤꯅ ꯈꯪꯉꯛꯈꯤꯕ ꯍꯩꯔꯛꯈꯤꯕꯗꯨꯅ ꯇꯁꯦꯡꯅꯃꯛ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯃꯗꯨꯒꯤ ꯔꯤꯌꯦꯂꯤꯇꯤꯗꯨꯗ ꯑꯃꯨꯛꯁꯨ ꯂꯥꯛꯅꯤꯡꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ FTIIꯗꯒꯤ ꯍꯥꯏꯔꯤꯕ ꯇꯦꯛꯅꯤꯀꯦꯜ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯐꯤꯜꯝ ꯇꯦꯂꯤꯚꯤꯖꯟꯒꯤ ꯑꯣꯏꯕ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ एडिटिंꯒꯤ ꯅꯣꯂꯦꯖꯁꯦ ꯂꯩꯕꯅꯤꯅ ꯃꯁꯤꯁꯦ ꯄꯨꯟꯁꯤꯜꯂꯛꯄ ꯀꯥꯟꯗ ꯃꯤꯅꯥ ꯂꯣꯡꯖꯝꯒꯨꯝꯅ ꯉꯁꯥꯏꯒꯤ ꯍꯧꯔꯣꯡꯕꯝ ꯃꯥꯏꯄꯥꯛꯁꯅꯥꯁꯨ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯇꯣꯠꯄꯗ ꯆꯞ ꯆꯥꯅ ꯃꯨꯟꯈꯤꯕ ꯐꯤल्मꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯃꯛꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯐꯤल्म ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯁꯤ ꯃꯁꯤꯡ ꯂꯥꯛꯂꯝꯗꯅ ꯂꯩꯔꯒꯁꯨ ꯐꯥꯎꯕ ꯐꯤल्मꯗꯤ ꯈꯔ ꯈꯛꯇꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯀꯥꯟꯗꯗꯤ ꯑꯩꯅ ꯄꯩꯁꯥ ꯂꯩꯔꯦꯅ ꯗꯤꯔꯦꯛꯇꯔ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯗꯕ ꯐꯤल्मꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯗꯕꯗꯨ ꯇꯁꯦꯡꯅꯃꯛ ꯃꯥꯏꯄꯥꯛꯁꯅꯥ ꯑꯃꯁꯨꯡ ꯃꯤꯅꯥꯅ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯎꯠꯂꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯕ꯭ꯌꯨꯇꯤꯐꯤꯀꯦꯁꯟ ꯁꯦꯟꯇꯔ ꯃꯐꯝꯁꯤꯗ ꯃꯍꯤꯡ ꯎꯔꯤꯡ ꯎꯟꯁꯥ ꯈꯣꯏꯕ ꯑꯔꯤꯕ ꯗꯥꯛꯐꯝ ꯐꯍꯟꯕ ꯉꯝꯃꯤ ꯇꯦꯇꯨ ꯃꯣꯜ ꯐ꯭ꯔꯦꯀꯜꯅꯆꯤꯡꯕꯁꯨ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯛꯆꯥꯡꯒꯤ ꯑꯍꯦꯟꯕ ꯐꯦꯠ ꯄꯥꯝꯗꯕ ꯕꯣꯗꯤꯒꯤ ꯍꯦꯌꯔ ꯂꯧꯊꯣꯛꯄ ꯌꯥꯏ ꯑꯍꯥꯟꯕ ꯂꯥꯛꯄꯤꯕ 100 ꯀꯁꯇꯃꯔꯗ ꯁ꯭ꯀꯤꯟ ꯇꯦꯁ ꯑꯃꯗꯤ ꯗꯣꯛꯇꯔ ꯀꯟꯁꯜꯇꯦꯁꯟ ꯂꯦꯝꯅ ꯌꯦꯡꯖꯒꯅꯤ ꯉꯁꯤꯃꯛ ꯎꯅꯕꯤꯌꯨ ꯗꯣꯛꯇꯔ ꯃꯙꯨꯕꯥꯂꯥ ꯂꯦꯖꯔ ꯕ꯭ꯌꯨꯇꯤ ꯀ꯭ꯂꯤꯅꯤꯛ MG ꯑꯦꯚꯦꯅ꯭ꯌꯨ ꯏꯝꯐꯥꯜ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯟꯅꯖꯔꯤꯕ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯉꯔꯥꯡ 63rd ꯅꯦꯁꯅꯦꯜ ꯐꯤल्म ꯑꯦꯋꯥꯔꯗꯇ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯕꯦꯁ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤल्मꯒꯤ ꯗꯤꯔꯦꯛꯇꯔꯒꯤ ꯃꯅꯥ ꯐꯪꯈ꯭ꯔꯕ ꯃꯥꯏꯄꯥꯛꯁꯅꯥ ꯍꯧꯔꯣꯡꯕꯝ ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯒꯤ ꯗꯤꯔꯦꯛꯇꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯛ ꯔꯥꯏꯠꯇ ꯂꯩꯁꯤꯅ ꯃꯤꯅꯥ ꯂꯣꯡꯖꯝ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯗ꯭राꯏꯚꯔ ꯅꯨꯄꯤ ꯑꯣꯇꯣ ꯗ꯭राꯏꯚꯔ ꯑꯃꯒꯤ ꯔꯤꯌꯦꯂꯤꯇꯤꯒꯤ ꯄꯨꯟꯁꯤ ꯑꯃꯈꯛꯇ ꯃꯗꯨꯗ ꯕꯦꯁ ꯇꯧꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤल्म ꯑꯃ ꯄꯨꯊꯣꯛꯄꯗ ꯕꯦꯁ ꯁꯣꯁꯤꯌꯦꯜ ꯐꯤल्म ꯑꯦꯋꯥꯔꯗ ꯐꯪꯂꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯅꯥ ꯂꯣꯡꯖꯝꯅꯤ ꯃꯈꯥ ꯇꯥꯅ ꯃꯤꯅꯥꯗꯒꯤ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯁꯥꯏ ꯀꯩꯅꯣꯒꯤ ꯂꯥꯏꯕꯤꯒꯤ ꯋꯥꯐꯝꯗꯨ ꯄꯟꯕꯤꯈ꯭ꯔꯦ ꯋꯥꯏ ꯅꯣꯠ
ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯗꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯕꯁ ꯊꯧꯋꯤ ꯑꯃ ꯇꯧꯋꯤ ꯑꯗꯣ ꯋꯥꯏ ꯅꯣꯠ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯛꯁꯤꯗ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔꯗꯤ ꯁꯣꯏꯗ ꯂꯩꯕꯤꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯑꯣꯔ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯒꯤ ꯊꯧꯅꯥꯅ ꯍꯥꯏꯅꯔꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯥꯔꯀꯦꯠꯁꯤꯅ ꯏꯄꯤꯇꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯕꯨ ꯁꯛ ꯇꯥꯛꯏꯕꯅꯤ ꯃꯁꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯅꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥꯁꯤꯡꯁꯤ ꯂꯣꯔꯦꯜꯁ ꯃꯌꯥꯝꯁꯤꯡꯁꯤ ꯅꯨꯄꯤꯅ ꯁꯣ ꯐꯥꯔ ꯑꯗꯨꯃꯛ ꯍꯦꯟꯗꯨꯅ ꯂꯩꯔꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤꯗꯣ ꯁꯦꯝ ꯊꯤꯡ ꯔꯤꯄ꯭ꯂꯤꯀꯦꯠ ꯇꯧꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯁ ꯑꯦ ꯐꯤꯂꯝ ꯑꯃ ꯑꯣꯏꯅ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯃ ꯑꯣꯏꯅ ꯈꯛ ꯆꯠꯈꯤꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯃꯤꯅꯥꯅ ꯄꯥꯝꯈꯤꯕꯁꯤ ꯀꯔꯤꯅꯣ ꯗꯦꯐꯤꯅꯦꯠꯂꯤ ꯑꯩꯅ ꯄꯥꯝꯖꯕꯗ ꯑꯣꯟꯂꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯈꯇꯪ ꯍꯥꯏꯕꯗꯤ ꯂꯥꯏꯕꯤꯒꯤ ꯂꯥꯏꯐꯇꯨ ꯈꯇꯪ ꯅꯝꯃꯒ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯍꯦꯟꯅ ꯋꯥꯈꯜꯗ ꯑꯩꯅ ꯈꯟꯖꯕꯗꯤ ꯗꯣꯀꯨꯃꯦꯟꯇꯔꯤꯁꯤꯅ ꯍꯥꯏꯕꯗꯤ ꯏꯠꯁ ꯍꯥꯏꯕꯗꯤ ꯁꯣꯁꯥꯏꯇꯤꯗ ꯍꯦꯟꯅ ꯄꯣꯖꯤꯇꯤভ ꯃꯦꯁꯦꯖ ꯑꯃ ꯄꯤꯍꯟꯅꯤꯡꯉꯤꯀꯣ ꯍꯦꯟꯅ ꯅꯨꯄꯤꯗ ꯍꯦꯟꯅ ꯑꯦꯝꯄꯥꯋꯔ ꯇꯧꯅꯕ ꯍꯦꯟꯅ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡꯗ ꯏꯟꯁꯄꯥꯌꯔ ꯇꯧꯅꯕ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯅꯕ ꯑꯗꯨꯒꯨꯝꯕ ꯐꯤꯜꯝ ꯑꯃ ꯑꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯣ ꯃꯤꯅꯥꯡ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯤꯗꯣ ꯃꯌꯥꯝꯈꯛ ꯂꯩ ꯑꯗꯒꯤ ꯅꯨꯄꯥ ꯉꯥꯎꯁꯤꯟꯅꯕ ꯃꯌꯥꯝꯈꯛꯁꯨ ꯂꯩ ꯑꯗꯒꯤ ꯃꯆꯥ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕ ꯃꯌꯥꯝꯈꯛ ꯂꯩ ꯑꯗꯨꯕꯨ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯎꯄꯥꯏꯁꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯦꯞ ꯇꯧꯅꯒ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯏꯃꯣꯔꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯀ ꯌꯥꯎꯔꯛꯄꯒꯤ ꯁ꯭ꯇꯦꯖ ꯑꯃꯈꯛ ꯂꯥꯛꯄꯁꯤꯅꯗꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯃꯌꯥꯝ ꯑꯃꯅ ꯑꯣꯏꯔꯒꯗꯤ ꯃꯥꯁꯤ ꯌꯥꯝꯅ ꯏꯖꯠꯇ ꯄꯩꯁꯥ ꯇꯥꯜꯂꯒ ꯃꯆꯥ ꯃꯌꯥꯝꯁꯨ ꯂꯥꯛꯄ ꯉꯝꯕꯅꯤꯅ ꯃꯁꯤꯒꯨꯝꯕ ꯃꯦꯁꯦꯖꯁꯤꯃ ꯌꯧꯍꯟꯕ ꯑꯃ ꯌꯥꯝ ꯃꯊꯧ ꯇꯥꯏꯅ ꯂꯧꯕ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯃꯊꯧ ꯇꯥꯏ ꯑꯩ ꯌꯥꯝ ꯌꯥꯖꯅꯤꯡꯉꯤ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯅꯝꯊꯔꯒ ꯂꯩꯕꯩ ꯃꯍꯨꯠꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯂꯥꯏꯕꯤꯅ ꯑꯣꯇꯣ ꯊꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯑꯩꯁꯦ ꯐꯅꯦꯛ ꯁꯦꯠꯂꯒ ꯊꯧꯕ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯩꯅ ꯐꯅꯦꯛ ꯁꯦꯠꯄꯗꯣ ꯎꯔꯒ ꯇꯤꯟ ꯁꯤꯠꯅꯩ ꯑꯗꯨꯕꯨ ꯐꯅꯦꯛ ꯁꯦꯠꯂꯒ ꯊꯧꯕ ꯌꯥꯗ꯭ꯔꯁꯨ ꯃꯥꯅ ꯉꯝꯅꯕ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯅꯤ ꯈꯪꯗꯦ ꯇꯨꯄꯤ ꯎꯞꯄꯅꯤ ꯈꯪꯗꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥ ꯆꯣꯡꯊꯣꯔꯛꯑꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯨꯃꯥꯡ ꯀꯥꯡꯅ ꯇꯥꯟꯖꯔꯤꯕ ꯋꯥꯅ ꯇꯥꯟꯖꯔꯤꯕꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤ ꯅꯨꯄꯤꯅꯤ ꯈꯪꯗꯦ ꯅꯨꯄꯥꯅꯤ ꯈꯪꯗꯦ ꯃꯌꯥꯝꯅ ꯄꯨꯔꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯈꯛ ꯌꯣꯟꯕ ꯑꯃꯁꯨꯡ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥ ꯃꯌꯥꯝꯈꯛꯁꯨ ꯂꯩꯔꯤ ꯃꯈꯣꯏꯅ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯤ ꯉꯁꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯃꯥꯏ ꯐꯦꯃꯤꯂꯤ ꯄꯨꯔꯒ ꯑꯆꯧ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯍꯟꯕ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯃꯒꯗꯤ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯅꯨꯄꯤꯁꯤꯡꯅꯁꯨ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯀꯥꯟ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯐꯤꯜꯗ ꯆꯪꯉꯒ ꯅꯨꯄꯥꯅ ꯉꯝꯕ ꯊꯕꯛꯁꯤꯡꯁꯦ ꯆꯪꯉꯒ ꯁꯦꯟ ꯇꯥꯜꯂꯒ ꯃꯌꯨꯝ ꯑꯃꯁꯨꯡ ꯃꯆꯥ ꯃꯁꯨ ꯊꯥꯛꯄꯗ ꯀꯩꯗꯧ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯃꯦꯁꯦꯖꯇꯨꯅꯤ ꯇꯁꯦꯡꯅꯃꯛ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯃꯛ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯁꯅꯥꯇꯃꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨꯒꯤ ꯃꯦꯁꯦꯖꯁꯤꯡ ꯉꯁꯥꯏꯒꯤꯗꯨ ꯌꯥꯝꯗꯤ ꯐꯖꯈ꯭ꯔꯦ ꯃꯁꯤ ꯄꯤꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟꯂꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯍꯦꯟꯗꯤꯀꯦꯞꯀꯨꯝꯕꯁꯤ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯗ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯂꯥꯎꯔꯤ ꯍꯦꯟꯗꯤꯀꯦꯞꯀꯤ ꯁ꯭ꯇꯦꯠ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ ꯂꯩꯔꯤ ꯍꯦꯟꯗꯤꯀꯦꯞꯅ ꯉꯁꯤ ꯒꯣꯜड ꯃꯦꯗꯜ ꯐꯪꯉꯒꯁꯨ ꯃꯗꯨ ꯆꯞ ꯆꯥꯕ ꯏꯟꯁꯦꯟꯇꯤꯞ ꯄꯤꯕꯤꯗꯕ ꯂꯩꯔꯤ ꯍꯦꯟꯗꯤꯀꯦꯞꯀꯤ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝꯈꯛ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯎꯊꯣꯛꯏ ꯁꯦꯝꯕꯤꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯤꯍꯟꯗꯅ ꯂꯩꯔꯤ ꯃꯇꯥꯡꯁꯤꯗ ꯍꯟꯗꯛꯀꯤ ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕ ꯃꯦꯁꯦꯖꯁꯤꯅ ꯅꯣꯠ ꯑꯣꯟꯂꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯨꯗ ꯅꯠꯇꯅ ꯑꯦꯛꯇꯤꯚꯤꯇꯤꯁꯇꯨ ꯅꯠꯇꯅ ꯇꯦꯂꯦꯟ ꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯗ꯭ꯌꯨ ꯔꯥꯏꯠ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡꯗꯣ ꯃꯗꯨꯒꯤ ꯃꯦꯁꯦꯖ ꯑꯃ ꯌꯥꯎꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯇꯁꯦꯡꯅ ꯑꯁꯦꯡꯕꯃꯛꯅꯦ ꯑꯗꯣ ꯗꯔꯀꯥꯔ ꯂꯩꯔꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯁꯨ ꯗꯤꯁꯦꯕꯜ ꯍꯥꯏꯔꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯐꯦꯃꯤꯂꯤ ꯄꯨꯔꯤꯕꯅꯤ ꯀꯣꯄꯜ ꯆꯪꯉꯤꯕꯅꯤ ꯃꯈꯣꯏꯁꯤ ꯂꯥꯏꯚꯂꯤꯍꯨꯠ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯍꯥꯏꯔꯤꯕ ꯆꯤꯟꯗ ꯁꯨꯝ ꯄꯔꯥꯎ ꯂꯥꯎꯕ ꯅꯠꯇꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯣ ꯇꯁꯦꯡꯅ ꯑꯩ ꯃꯁꯤꯃꯛ ꯍꯥꯏꯖꯅꯤꯡꯉꯤ ꯄꯥꯡꯊꯣꯛꯄꯤꯔꯣ ꯆꯞ ꯃꯥꯟꯅꯕ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯆꯥꯛꯊꯨꯝ ꯁꯦ ꯃꯈꯣꯏꯁꯨ ꯆꯞ ꯆꯥꯅ ꯐꯪꯕꯤꯒꯗꯕꯅꯤ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ ꯈꯪꯗꯦ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ ꯃꯈꯣꯏꯒꯤ ꯄꯤꯒꯗꯕꯅꯤ ꯀꯣꯇꯥ ꯍꯥꯏ ꯃꯗꯨ ꯆꯞ ꯆꯥ ꯇꯧꯒꯗꯕꯅꯤ ꯃꯥ ꯍꯥꯏꯔꯣꯏꯅ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯄꯤꯕ ꯃꯇꯝꯗꯁꯨ ꯑꯦꯅꯤ ꯏꯟꯗꯤꯌꯥꯒꯤꯗ ꯌꯥꯎꯗꯤ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯤꯅꯤꯡꯗꯕ ꯑꯁ ꯃꯥꯗꯤ ꯉꯝꯃꯣꯏꯗ ꯑꯗꯨ ꯇꯧꯔꯣꯏꯗ ꯀꯥꯏꯅ ꯈꯟꯅꯕ ꯂꯩꯌꯦꯕ ꯅꯨꯡꯗ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯋꯦꯕ ꯑꯗꯨ ꯁꯦꯡꯅ ꯇꯧꯕꯤꯒꯅꯨ ꯁꯦꯡꯅ ꯄꯤꯕꯗꯣ ꯁꯦꯡꯅ ꯇꯧꯕꯤꯌꯨ ꯁꯦꯡꯅꯁꯨ ꯖꯁ ꯃꯣꯏꯁꯨ ꯍ꯭ꯌꯨꯃꯦꯟ ꯑꯃꯅꯤ ꯍ꯭ꯌꯨꯃꯦꯟ ꯚꯦꯂꯨꯁ ꯑꯩꯈꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯋꯥꯔꯜ ꯍꯦꯟꯗꯤꯀꯦꯞ ꯗꯦꯒꯨꯝꯕꯗ ꯉꯥꯡꯉꯤ ꯋꯥꯍꯩꯁꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯄꯦꯟꯕ ꯐꯥꯎꯕ꯭ꯔꯥ ꯄꯦꯟꯗꯕ ꯐꯥꯎꯕ꯭ꯔꯥ ꯋꯥꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯌꯥꯝꯅ ꯑꯗꯣ ꯗ꯭ꯔꯃꯥꯔꯣꯝꯗ ꯁꯨꯝ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯃꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯂꯣꯖꯤꯀꯦꯜꯂꯤ ꯁꯤ ꯃꯦꯇꯥꯐꯣꯔꯤꯀꯦꯜꯂꯤꯅ ꯍꯥꯏꯁꯤ ꯃꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯗ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯍꯥꯏꯕꯁꯤ ꯍꯦꯗꯂꯥꯏꯟ ꯍꯦꯛꯇ ꯑꯣꯏꯗꯤ ꯑꯣꯏꯒꯜꯂꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯆꯦꯟꯖ ꯑꯝꯇ ꯂꯥꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯗꯨꯅꯤ ꯃꯤꯅꯥ ꯃꯈꯥ ꯇꯥꯅ ꯂꯝꯁꯤꯗ ꯆꯠꯀꯦ ꯈꯟꯕꯤꯔꯤꯕ꯭ꯔꯥ ꯀꯔꯝꯕ ꯏꯁꯨꯁꯤꯡꯗ ꯐꯣꯀꯁ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯩꯕꯤꯔꯤ ꯃꯥꯅꯦ ꯗꯦꯐꯤꯅꯦꯠꯂꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯗꯨꯝ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤꯗ ꯈꯔ ꯌꯥꯝꯅ ꯐꯣꯀꯁ ꯇꯧꯒꯦꯅ ꯈꯜꯂꯤ ꯕꯤꯀꯣꯁ ꯑꯩ ꯍꯦꯟꯅ ꯔꯤꯌꯦꯂꯤꯇꯤꯁꯤꯗ ꯍꯦꯟꯅ ꯐꯦꯛ ꯐꯥꯏꯟꯗꯤꯡꯁꯤꯗ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯒꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ
ꯑꯣꯏꯔꯣ ꯂꯩꯗꯅ ꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯋꯨꯃꯦꯟ ꯑꯦꯝꯄꯥꯋꯔꯤꯡ ꯑꯣꯏꯕ ꯍꯦꯟꯅ ꯋꯨꯃꯦꯟꯗ ꯏꯟꯁꯄꯥꯌꯔ ꯑꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯗꯣꯀꯨꯃꯦꯟꯇꯔꯤꯗ ꯍꯦꯟꯅ ꯑꯩ ꯆꯪꯁꯤꯟꯅꯤꯡꯉꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯑꯃ ꯐꯪꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯗꯁꯨ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯟꯕꯤꯔꯕ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯦ ꯃꯥꯟꯖꯔꯦ ꯑꯣꯀꯦ ꯌꯨꯝ ꯄꯥꯜꯂꯦꯀꯣ ꯑꯗꯣ ꯐꯦꯃꯤꯂꯤꯗꯒꯤ ꯍꯁꯕꯦꯟꯗꯒꯤ ꯁꯞꯄꯣꯔꯠꯀꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣ ꯏꯟꯀꯔꯦꯖꯃꯦꯟꯒꯨꯝꯕ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯠꯇ꯭ꯔꯒ ꯑꯒꯦꯟꯁ ꯗ ꯑꯣꯠꯇ ꯂꯥꯛꯊꯣꯛꯄꯤꯔꯛꯏꯕ꯭ꯔꯥ ꯑꯩꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯒꯦꯟꯁ ꯗ ꯑꯣꯠꯇ ꯊꯣꯛꯂꯛꯑꯦ ꯍꯥꯏꯖ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯩꯗꯅ ꯑꯩꯁꯦ ꯃꯥꯏ ꯂꯥꯏꯐ ꯁ꯭ꯇꯥꯔꯇꯦꯠ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯃ ꯁꯤꯡꯒꯜ ꯃꯥꯗꯔ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯜ ꯃꯥꯗꯔ ꯑꯣꯐ 2 ꯀꯤꯠꯁꯅꯦꯕ ꯑꯩꯁꯦ ꯑꯩꯒꯤ ꯑꯉꯥꯡ ꯑꯅꯤ ꯂꯩꯔꯦ ꯏꯆꯥꯅꯨꯄꯤ ꯆꯍꯤ 9 ꯁꯨꯔꯦ ꯏꯆꯥꯅꯨꯄꯥꯅ ꯆꯍꯤ 3 ꯁꯨꯔꯦ ꯑꯩ ꯑꯉꯥꯡ ꯑꯅꯤ ꯂꯩ ꯅꯨꯄꯥꯒ ꯂꯥꯞꯅꯔꯦ ꯂꯥꯞꯅꯔꯦ ꯄꯨꯟꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯄꯨꯟꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯑꯣꯀꯦ ꯃꯁꯤ ꯃꯔꯝꯁꯤ ꯉꯁꯥꯏꯒꯤ ꯐꯤल्मꯗꯨꯅ ꯀꯔꯤꯅꯣ ꯐꯤल्ꯝꯅ ꯅꯠꯇꯦ ꯐꯤल्ꯝꯁꯤꯗꯤ ꯀꯣꯟꯅ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤ ꯃꯌꯥꯝꯅ ꯐꯥꯎꯋꯦ ꯀ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅꯃꯛ ꯃꯤꯅꯥꯗ ꯊꯣꯛꯑꯕ꯭ꯔꯥꯅꯁꯨ ꯈꯜꯂꯤ ꯇꯁꯦꯡꯅꯃꯛ ꯃꯌꯥꯝ ꯑꯃꯈꯛ ꯂꯥꯛꯀꯅꯤ ꯈꯟꯗꯦ ꯌꯥꯝꯅ ꯀꯣꯟꯁꯦꯞꯁꯨ ꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯁꯣꯏꯗꯅ ꯌꯧꯔꯛꯈꯤꯒꯗꯧꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯑꯍꯥꯟꯕꯒꯤ ꯈꯨꯠ ꯊꯥꯕꯁꯤꯗ ꯐꯖꯅ ꯄꯥꯜꯂꯕꯅꯤꯅ ꯕꯨꯜꯁ ꯑꯥꯏꯗ ꯄꯥꯜꯂꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯩ ꯃꯥꯏꯄꯥꯛ ꯁꯅꯥꯗꯁꯨ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤ ꯐꯤल्मꯗ ꯊꯤꯌꯦꯇꯔꯗ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯤल्मꯗ ꯑꯃꯨꯛ ꯆꯪꯕ ꯍꯧꯔꯦ ꯊꯤꯌꯦꯇꯔꯒꯤ ꯅꯣꯂꯦꯖ ꯌꯥꯝ ꯂꯩꯔꯦ ꯐꯤल्म ꯑꯦꯟड ꯇꯦꯂꯤꯚꯤꯖꯟꯗ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯗ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤꯅ ꯇꯁꯦꯡꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯃꯗꯨ ꯅꯤꯡꯊꯤꯖꯅ ꯊꯣꯡꯕꯗ ꯐꯖꯅ ꯍꯥꯎꯍꯟꯕ ꯌꯥꯕꯒꯤ ꯄꯣꯠꯇꯨ ꯂꯩꯔꯕꯅꯤꯅ ꯋꯥꯈꯜꯁꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯝꯒꯗꯧꯕꯗꯤ ꯃꯥꯟꯗꯦ ꯀꯗꯥꯏꯐꯥꯎ ꯆꯪꯁꯤꯟꯕꯤꯒꯦꯅ ꯈꯜꯂꯤ ꯑꯩꯁꯦ ꯑꯗꯨꯃꯛ ꯑꯩ ꯄ꯭ꯔꯣꯐꯦꯁꯟ ꯅꯠꯇꯦ ꯑꯩꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯉꯛꯄꯅꯦ ꯑꯩ ꯆꯪꯉꯛꯄꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯤꯌꯦꯇꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯊꯤꯌꯦꯇꯔꯗꯒꯤꯗꯤ ꯑꯗꯨꯝ ꯊꯤꯡꯀꯔ ꯑꯣꯏꯅ ꯂꯩꯖꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯩ ꯁꯨꯃꯥꯡ ꯂꯤꯂꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯦ ꯁꯨꯃꯥꯡ ꯂꯤꯂꯥꯗꯁꯨ ꯑꯗꯨꯝ ꯆꯪꯁꯤꯜꯂꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯣꯏꯅ ꯇꯧꯏ ꯈꯤꯇꯪ ꯄꯟꯖꯔꯕꯗ ꯁꯅꯥ ꯂꯩꯕꯥꯛ ꯅꯥꯆꯣꯝꯅ ꯑꯍꯥꯟꯕ ꯍꯦꯛ ꯇꯧꯈꯤꯕꯗ ꯐꯣꯛ ꯄ꯭ꯂꯦꯗ ꯏꯒꯤ ꯃꯔꯤ ꯕꯦꯁ ꯇꯥꯗꯅ ꯚꯥꯔꯠꯔꯪꯒ ꯃꯍꯣꯠꯁꯕꯇ ꯎꯠꯆꯜꯂꯨꯏ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯗ꯭ꯔꯃꯥꯗ ꯑꯗꯨꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯪꯒꯣꯜ ꯀꯥꯡꯖꯩ ꯑꯗꯨꯗꯒꯤ ꯁꯉꯥꯏꯒꯤ ꯑꯩꯈꯣꯏ ꯁꯉꯥꯏ ꯑꯥꯔꯇꯤꯁꯁꯤꯡꯅ ꯁꯥꯟꯅꯈꯤꯕ ꯍꯧꯖꯤꯛ ꯁꯉꯥꯏꯒꯤ ꯂꯤꯂꯤ ꯒꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯈꯔ ꯏꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯔꯥꯏꯠ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯑꯩ ꯐꯤꯂꯝ ꯈꯔ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯃꯈꯛ ꯑꯩ ꯍꯧꯖꯤꯛ ꯑꯁꯥ ꯇꯧꯖꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯃꯊꯪꯗ ꯅꯝꯒꯦꯅ ꯑꯗꯣ ꯋꯥꯈꯜꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯁꯄꯣꯁ ꯊꯤꯃꯦꯇꯤꯛꯇꯨꯗ ꯄ꯭ꯂꯣꯇꯤꯡ ꯑꯃꯗꯤ ꯁꯦꯝꯕ ꯍꯧꯒꯠꯂꯛꯏ ꯐꯤꯂꯝꯁꯦ ꯇꯧꯒꯦꯅ ꯑꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯈꯤꯇꯪ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯇꯦꯛꯅꯤꯀꯦꯜꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯆꯪꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗ ꯍꯦꯛꯇ ꯀꯩꯅꯣ ꯑꯣꯏꯔꯤꯁꯦ ꯇꯦꯛꯅꯤꯀꯦꯜꯁꯤ ꯈꯔ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯕ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯨꯅ ꯀꯦꯃꯦꯔꯥ ꯑꯐꯕꯅ ꯀꯥꯞꯄ ꯔꯤꯖꯣꯂꯨꯁꯟ ꯑꯐꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯣꯏꯕꯒꯤ ꯑꯇꯩ ꯕꯦꯛꯑꯞꯇꯣ ꯌꯥꯝ ꯋꯥꯠꯄ ꯑꯁꯤꯒꯨꯝꯕꯗ ꯆꯪꯁꯤꯜꯂꯒꯗꯤ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯌꯧꯕ ꯉꯝꯗꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯊꯤꯝ ꯐꯖꯕ ꯌꯥꯝ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯔꯤꯖꯣꯂꯨꯁꯟ ꯋꯥꯠꯄ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯗꯨꯝ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦ ꯁꯤꯗꯩ ꯈꯤꯇꯪ ꯃꯁꯤꯗꯩꯗ ꯄꯩꯁా ꯊꯥꯗꯒꯗꯕꯗꯣ ꯑꯩ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯨꯝꯕ ꯑꯇꯣꯞꯄ ꯈꯔ ꯊꯤꯔꯤ ꯐꯤꯂꯝꯁꯤ ꯊꯣꯠ ꯑꯃꯗꯤ ꯂꯩꯔꯦ ꯀꯣꯟꯁꯦꯞ ꯑꯃꯗꯤ ꯂꯩꯔꯦ ꯃꯁꯤꯗ ꯑꯩ ꯃꯊꯪ ꯇꯧꯒꯦꯁꯨ ꯈꯜꯂꯤ ꯇꯧꯁꯨ ꯇꯧꯅꯤ ꯇꯁꯦꯡꯅꯃꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯗꯧꯁꯨ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯤꯟꯗꯤ ꯐꯤल्म ꯕꯣꯂꯤꯋꯨꯗ ꯑꯃꯁꯨꯡ ꯇꯣꯂꯤꯋꯨꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯏꯟꯗꯤꯌꯥꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯤꯜ ꯇꯦꯂꯨꯒꯨ ꯃꯂꯌꯥꯂꯝ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕ ꯀꯅꯥꯗꯥ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯏꯕ ꯃꯣꯏꯒꯤ ꯐꯤल्मꯁꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯈꯩ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯣꯏꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯏꯁꯇꯥꯏꯜ ꯃꯌꯥꯝꯁꯤꯗꯤ ꯑꯔꯣꯏꯕꯤꯗ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁ ꯕꯣꯟꯒ ꯀꯨꯝꯕꯒꯤ ꯊꯥꯛ ꯐꯥꯎꯒꯤ ꯂꯦꯚꯦꯜꯗ ꯃꯈꯣꯏꯁꯤ ꯐꯤल्म ꯅꯝꯈꯠꯄ ꯍꯧꯔꯕꯅꯤ ꯃꯗꯨꯒꯤ ꯃꯦꯒꯥ ꯕꯖꯦꯠ ꯊꯥꯗꯕ ꯍꯧꯔꯕꯅꯤ ꯐꯤल्मꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯌꯥꯝꯖꯗꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯂꯩꯖꯗꯕ ꯏꯁꯇꯦꯠ ꯆꯥꯎꯖꯗꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯩꯖꯗꯕꯁꯤꯗ ꯐꯤल्म ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃ ꯑꯣꯏꯅ ꯗꯤꯔꯦꯛꯇꯔ ꯃꯣꯏꯅ ꯋꯥꯛ ꯇꯧꯕ ꯍꯥꯏꯁꯦ ꯋꯤꯠ ꯗꯦꯗꯤꯀꯦꯁꯟ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝ ꯑꯁꯦ ꯌꯥꯝꯅ ꯗꯤꯞ ꯗꯦꯗꯤꯀꯦꯁꯟ ꯄꯥꯝꯖꯔꯨꯕꯗꯨꯅ ꯍꯦꯜꯂꯨꯕꯒꯤ ꯈꯣꯡꯗꯥꯔꯕꯅꯦꯅ ꯈꯟꯖꯩ ꯄꯥꯝꯖꯔꯨꯕꯅ ꯍꯦꯜꯂꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯤ ꯂꯩ ꯃꯤꯅꯥ ꯂꯪꯖꯝ ꯀꯔꯤ ꯈꯟꯕꯤ ꯁꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯗꯣꯀꯨꯃꯦꯟꯇꯔꯤꯗꯪ ꯆꯪꯕꯤꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯆꯔ ꯐꯤल्म ꯂꯣꯝꯗꯒꯗꯤ ꯂꯥꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯄꯦꯁꯟꯁꯦ ꯗꯣꯀꯨꯃꯦꯟꯇꯔꯤꯗ ꯂꯩꯕꯅꯤꯅ ꯗꯣꯀꯨꯃꯦꯟꯇꯔꯤꯗ ꯑꯗꯨꯝ ꯈꯔ ꯂꯩꯈꯤꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯐꯤꯆꯔꯁꯦ ꯑꯗꯨꯝ ꯑꯩꯁꯨ ꯄꯣꯏꯇ꯭ꯔꯤꯒꯗꯤ ꯈꯔ ꯑꯗꯨꯝ ꯏ ꯑꯗꯨꯅ ꯏꯃꯥꯖꯤꯅꯦꯁꯟꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯅ ꯐꯤꯆꯔꯁꯨ ꯃꯦ ꯕꯤ ꯏꯟ ꯐ꯭ꯌꯨꯆꯔ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃ ꯂꯥꯛꯄ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯏꯠꯁ ꯇꯨ ꯑꯔꯂꯤ ꯑꯗꯣ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯣꯏꯒꯦꯔꯥ ꯐꯤꯆꯔ ꯐꯤल्म ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯀꯥꯏꯟ ꯑꯣꯐ ꯃꯥꯁ ꯃꯦꯗꯤꯌꯥꯅꯤ ꯑꯩꯈꯣꯏ ꯃꯤ ꯑꯃꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯕꯗꯣ ꯑꯉꯥꯡꯗꯒꯤꯅ ꯑꯍꯟ ꯐꯥꯎꯗ ꯐꯖꯅ ꯃꯦꯁꯦꯖ ꯄꯤꯕ ꯉꯝꯕꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯤꯅꯦꯃꯥ ꯑꯣꯏꯅ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯃꯁꯤꯒꯤ ꯄꯥꯋꯔꯁꯤ ꯌꯥꯝ ꯊꯤꯅ ꯑꯀꯟꯕ ꯄꯥꯋꯔꯅꯦ ꯑꯗꯨꯅꯗꯤ ꯉꯁꯥꯏꯒꯤ ꯏꯁꯨ ꯑꯃꯗꯤ ꯂꯧꯈꯠꯈ꯭ꯔꯦ ꯄꯣꯏꯟ ꯑꯃꯗꯤ ꯂꯧꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯝꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯍꯦꯟꯕ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯐꯣꯀꯁꯁꯤ ꯇꯧꯅꯤꯡꯉꯤ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯍꯦꯟꯅ ꯂꯩꯗꯅ ꯅꯨꯄꯤꯕꯨ ꯊꯧꯅꯥ ꯍꯦꯟꯅ ꯍꯥꯞꯀꯗꯕ ꯂꯩꯗꯅ ꯅꯨꯄꯤꯕꯨ ꯄꯥꯡꯒꯜ ꯍꯦꯟꯅ ꯄꯤꯒꯗꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯇꯣꯄꯤꯛꯇ ꯃꯗꯨꯅ ꯍꯥꯟꯅ ꯍꯧꯕ
ꯑꯗꯨꯅ ꯍꯥꯟꯅ ꯍꯧꯕ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯊꯧꯅꯥ ꯍꯥꯞꯀꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯈꯤꯅꯤꯀꯣ ꯃꯥꯅꯦ 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 ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅꯁꯨ ꯍꯣꯏ 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 ꯃꯥꯏꯄꯥꯛꯁꯅꯥ ꯀꯔꯤ ꯀꯔꯤ ꯑꯦꯔꯤꯌꯥꯗ ꯑꯃꯨꯛ ꯐꯣꯀꯁ ꯇꯧꯕꯤꯅꯤꯡꯉꯤ ꯃꯥꯏꯄꯥꯛꯁꯅꯥꯒꯤꯗꯤ ꯍꯥꯏꯕꯨꯗꯤ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨ ꯈꯔ ꯍꯦꯟꯅ ꯏꯂꯥꯕꯣꯔꯦꯠ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤꯗꯨ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯋꯤ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤ ꯅꯟ ꯐꯤꯛꯁꯟ EMRC ꯏꯗꯨꯀꯦꯁꯅꯦꯜ ꯃꯜꯇꯤꯃꯤꯗꯤꯌꯥ ꯁꯦꯟꯇꯔꯗ ꯑꯩ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯩ ꯐꯤꯂꯝ ꯗꯤꯕꯤꯖꯟꯒꯤ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯗꯨꯔꯗꯔꯁꯟꯒꯤ ꯀꯃꯤꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯍꯦꯟꯅ ꯄꯥꯝꯕꯗꯤ ꯑꯩꯅ ꯀꯩꯅꯣꯁꯤ ꯑꯅꯤꯃꯛꯁꯦ ꯂꯣꯏ ꯄꯥꯝꯃꯤ ꯑꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯑꯩꯅ ꯑꯣꯏꯅꯗꯅ ꯔꯤꯂꯦꯛꯁꯦꯁꯟ ꯐꯪꯅ ꯆꯪꯕꯁꯦ ꯐꯤꯆꯔ ꯐꯤꯂꯝꯁꯦ ꯆꯪꯕ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯈꯛꯅ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤ ꯑꯐꯕ ꯐꯤꯂꯝ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤꯗꯒꯤ ꯍꯥꯟꯅ ꯀꯥꯞꯄ ꯗꯔꯀꯥꯔ ꯂꯩ ꯀꯔꯤꯒꯤ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯑꯃ ꯌꯥꯎꯔꯤ ꯑꯗꯣ ꯐꯤꯂꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯅꯤ ꯏꯗꯨꯀꯦꯁꯟꯅꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯃꯣꯇꯤꯚꯦꯁꯟ ꯁꯤ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤ ꯑꯃ ꯇꯧꯕꯗ ꯃꯁꯤꯒꯤ ꯀꯌꯥꯠꯁꯤꯡꯁꯦ ꯌꯥꯎꯋꯦꯕ ꯏꯗꯨꯀꯦꯁꯟꯁꯨ ꯌꯥꯎꯏꯀꯣ ꯌꯥꯎꯋꯤ ꯏꯗꯨꯀꯦꯁꯟꯁꯨ ꯌꯥꯎꯋꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯄꯣꯁ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤ ꯁꯕꯖꯦꯛ ꯑꯃ ꯍꯟ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯅ꯭ꯌꯨ ꯑꯥꯏꯗꯤꯌꯥ ꯍꯟ ꯇꯧꯕꯅꯦ ꯑꯗꯨꯗ ꯔꯤꯁꯥꯔꯁ ꯋꯥꯛ ꯇꯧꯗꯣꯏꯅꯤ ꯑꯗꯨꯗꯒꯤ ꯑꯗꯨ ꯃꯌꯥꯝ ꯇꯧꯔ ꯃꯇꯨꯡꯗ ꯄ꯭ꯔꯤ ꯄ꯭ꯔꯗꯛꯁꯟꯗ ꯁ꯭ꯀ꯭ꯔꯤꯞ ꯇꯧꯔꯛꯀꯅꯤ ꯄ꯭ꯔꯗꯛꯁꯟ ꯄꯣꯁ ꯄ꯭ꯔꯗꯛꯁꯟ ꯄꯔꯤꯡ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤꯁꯦ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯀꯥꯟꯗ ꯐꯤꯆꯔ ꯐꯤꯂꯝ ꯄꯥꯏꯔꯛꯄꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯤꯁꯦ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯌꯥꯝ ꯍꯥꯏ ꯃꯔꯝꯗꯤ ꯃꯁꯤ ꯇꯧꯔꯒꯗꯤ ꯃꯊꯤꯕꯣꯡ ꯌꯥꯎꯔꯛꯑꯦꯕ ꯐꯤꯂꯝꯗꯨꯒꯤ ꯏꯗꯨꯀꯦꯁꯟ ꯃꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯥꯎꯟꯗꯦꯁꯟ ꯅꯤꯡꯊꯤꯖꯅ ꯍꯧꯔ ꯌꯦꯁ ꯂꯥꯛꯄ ꯌꯦꯁ ꯌꯨꯝꯗꯨ ꯌꯦꯁ ꯀꯟꯕ ꯍꯦꯜꯂꯤ ꯌꯦꯁ ꯍꯥꯏꯕꯒꯨꯝꯕ ꯃꯥꯅꯦ 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 ꯑꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯑꯩꯁꯨ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤ ꯀꯨꯟꯃꯨꯛ ꯃꯃꯥꯡ ꯇꯧꯔꯦ ꯏꯗꯨꯀꯦꯁꯟ ꯃꯜꯇꯤꯃꯦꯗꯤꯌꯥꯗꯤ ꯏꯗꯨꯀꯦꯁꯅꯦꯜ ꯐꯤꯂꯝ ꯄꯨꯊꯣꯛꯑꯝꯃꯦ ꯗꯨꯔꯗꯔꯁꯟꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯄꯨꯔꯝꯃꯦ ꯑꯗꯨ ꯐꯤꯂꯝ ꯗꯤꯕꯤꯖꯟꯒꯤ ꯑꯃ ꯅꯨꯡꯁꯤꯗꯅ ꯄꯤꯕꯤꯔꯛꯇꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯔꯤꯁꯥꯔꯁ ꯋꯥꯛ ꯃꯌꯥꯝ ꯇꯧꯔꯛꯄꯗꯒꯤ ꯐꯤꯂꯝꯁꯤꯗ ꯑꯩ ꯍꯟꯗꯛꯀꯤ ꯐꯤꯂꯝꯁꯤꯗ ꯖꯁ ꯄꯦꯔꯦꯜ ꯁꯤꯃꯥ ꯑꯃ ꯑꯣꯏꯅ ꯀꯨꯞꯅ ꯆꯪꯁꯤꯜꯂꯛꯄꯅꯦꯕ ꯑꯗꯣ ꯃꯁꯤ ꯑꯥꯏꯗꯤꯌꯥꯁꯤꯅꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤꯗ ꯑꯩ ꯌꯥꯝꯅ ꯃꯥꯏꯊꯤꯈꯤ ꯐꯤꯂꯝ ꯑꯇꯣꯞꯄ ꯇꯧꯕꯗ ꯑꯗꯨ ꯍꯟꯕ ꯂꯩꯇꯦ ꯇ꯭ꯔꯥꯏ ꯑꯦꯒꯦꯟ ꯑꯗꯨ ꯉꯁꯤ ꯈꯤꯇꯪ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯏꯄꯥꯛꯁꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯣꯃꯥꯁ ꯑꯦꯜꯚꯥꯏꯗꯤ ꯁꯤꯟꯗꯃꯗꯤ ꯃꯥꯏꯊꯤꯕꯒꯤ ꯆꯥꯡꯗꯤ ꯌꯧꯔꯛꯀꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤ ꯀꯨꯟꯃꯨꯛ ꯅꯝꯃꯨꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯤꯕꯗꯨꯅ 10 ꯍꯦꯟ ꯂꯧꯔꯒꯁꯨ 10ꯗꯤ ꯃꯥꯏ ꯄꯥꯛꯂꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯃ ꯑꯣꯏꯅ ꯆꯪꯉꯛꯑꯕꯅꯤ나 ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯄꯥꯝꯖꯕꯗꯨ ꯂꯩꯔꯕꯅꯤꯅ ꯗꯦꯗꯤꯀꯦꯁꯟꯗꯨ ꯂꯩꯔꯕꯅꯤꯅ ꯇꯁꯦꯡꯅꯃꯛ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯏꯇꯤꯍꯥꯁꯀꯤ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏꯌꯥꯝꯗ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯃꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯍꯥꯎꯔꯣꯡꯕꯝ ꯃꯥꯏꯄꯥꯛꯁꯅꯥ ꯗꯤꯔꯦꯛꯇꯔ ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯃꯤꯅꯥ ꯂꯣꯡꯖꯝ ꯗꯤꯔꯦꯛꯇꯔ ꯑꯣꯇꯣ ꯗ꯭राꯏꯚꯔ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤ ꯐꯤल्म बेस्ट सोशल फिल्म अनिबो अमुक हन्ना थागत सब फोंदोक्सरी ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ लोइना मियंग तबरी पुनमुक्तगी कायदेनबा याथंगनिजरी